Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna khanghanjari. Ahanbada nungthingi chefong amo oiba wayel Kati haiba news chefong asi lamdam singi awa nungai afafata mayek sengna paudam janabagi form tawkiba press amani hauji press asigi khudung chadaba kaya mayok nabagi takak oirakli miyamna nungsibiduna wayel Kati hariba eving chefong asibu chitha khidanabagi amadi tungkoina miyamgi seba tawba ngamjananaba miyamgi angamba mateng nirakli angamba selgi mateng oina pijariba number 9856088733 asida donate tawinanaba wayel Katigi maikhaidagi nongna ningsinglakli miyamnasu saruk yaminasi haibjabaga loinana makhataba pawdamda bas ahum haukiba sagol janamita New Delhi Vijayanagara masakhandom mi marina Manipuri masa anida thang thilamle thawdo aduda chenaba phagatpagi manungda amadi juvenile oibdagi detain tawkhre hari soklo Manipur macha ani edu mahiro ngakani makoi ani edudi jeri amadi sefet kawi hari makoi ani numit asigi ayupung mari rom tapda dukandagi pot leiduna leiringaida bike thoguna lakpa mioi marina thang thilamani jerina pukta aduga sefetna nangalda sokpadagi makoigi mamanaba amana bara hindura hospital pugatuna lainki hari thogdo asigi mari leidana model town police ta case tumari se tawkiba loinana police na thogdo asigi matangda tikatuna lakibani police na tikat padagi thogdo asida chenabani haiba krishna amadi krishna kashyap ko bamyo ani fatki makoi anika loinana myo amasu fatki adubu hagli bamyo adu juvenile orambadagi detain tawduna thamki haina police ki paw amana hairi thogdo asida chenaba atopa mari suba myo adu masak khangdonaba amadi hanabagi damak kana honari haina ofum police ki paw sina makhatan hairkla amaromdana copy thaba singda harpi ba khutpu leirabra August 3 Manipur gi chingmai kyada copy thabada urea amadi akanba makhagi lengangna sinaba thingkraba napi hidak til hidak sing asi tangai fadana sinai habagi wafum leibaga loinana copy thabi singda urea har amasung agriculture department na sinaba thingkraba kanba makhalgi napi amasung til hidak sing supply toba fertilizer gi dealer gang khutpu leirabra haibagi chingaba leire hajabe ab pawgalikun aman hai Manipur da fertilizer gi dealer oiba kharana copy pambi thariba singa kusamlarga gang khutpu ama sengotlaga lomi singna low sing ubagi thabak sinagadaba urea har sing lona copy thariba singda supply tawrabra haibagi chingaba leire Manipur lenga ki agriculture department na chaliba chahi 2025 ki kharif season ki oina lomi singda matam chana urea har sing award pa amata lehendana ba honaba gi khongthang rakhalingai chirakta urea har sing bagi thabak tawba fertilizer dealer kharana lupa lakh kya gi sendong hena phangnaba haiduna naronda urea har sing bu copy thariba singda thadok labra haibagi chingaba lekpani Tenapati district ki fertilizer gi dealer oina kalapahar da leiba MS current agency koba fertilizer dealer ID number 343888 wholesale amasung ID number 384322 retail gi registration certificate private dealer amana Manipur lenga ki Directorate of Agriculture na fertilizer control order 1985 ki makhada issue tawba registration number 3582 amasung number 5526 haiduna urea fertilizer sing district wangolana tonga-tongan ba mafum singda yam lana stock tawduna thamjilambagi damak Manipur lenga ki agriculture director Peter Salamna urea fertilizer dealer adugi certificate of registration su suspend ta thamkhe Tenapati district ki farmer singna sina nabagi damak piriba allocate stock adu district asigi urea fertilizer adu misuse tawbagi damak fertilizer control order 1985 ki close kunshamathoi makhada MS current agency kalapahar Tenapati da Directorate piriba urea fertilizer sale tawnabagi wholesale amasung retail ki certificate of registration adu Manipur lenga ki Department of Agriculture ki Director Peter Salamna hokiba July 23 da suspend da thamkibani suspend of certificate of registration gi order adu da dealer sina Senapati district ki farmer singna sinagadaba urea fertilizer gi allocation stock adu misuse tawba amasung record ningthina tawdabagi damak matangda inquiry tawnab khankhre MS current agency gi fertilizer transaction ga mari lenana pungmak khudaki sis tawtuna thingsinaba order aduna khanki agency asigi mapung phaba lehoriba urea gi stock sing hariba order thokiba numit adulagi numit tari nigi manungda pikhalaknaba amasung directorate na pikiba certificate of registration adu khudakta directorate ta pikhalaknaba agriculture director gi order aduna khankre director na thokiba suspension of certificate of registration gi order adugi copy sing Manipur lenga ki agriculture gi principal secretary amasung Brahmapur Valley Fertilizer Corporation Limited BVFCL Indian Potash Limited IPL Indorama Indian Farmers Fertilizer Corporation Limited IFFCO gi regional manager singdasu thadana khanki pawgalikun asina hai Manipur gi chingi saruk kyada copy pambi thariba singna copy thabada hogiksu urea fertilizer atumak sinari
Hariba Yuria Har Asi Haplabadi, Poppy Sing Asi, Lay Mapan Nintina, Satuna, Mahi Nintina Panbangami Hari. Poppy Tagadaba, Umangi, Horiba Upambising, Yantatuna, Singmai the Lemba, Napi, Singbi Sing, Okopuna, Laypak Housing, Same Sabada, Agriculture, Sinabada, Laypak How, Mahali Haiduna, Miamna, Lengana, Sinaba, Tinkraba, Akanbamaki Sakileba, Napi Hatnaba, Chemical Makal Casing Sinai, Napi Hatnaba, Hidaxing Adu, Agriculture, Producing, Yonba, Fertilizer, Dealer Supply Tawi Hari. Panba yabadi poppy pambi tharbi singda thaduk labadi lupa crore kya gi senpam phangbana Manipur da hokiba chahi kya gi mamangdi farmer sing low singu bagi thabak ta sinagadaba urea fertilizer sing kanagumba kutkan panganba kanguna poppy pambi tharbi singda thaduk labra haibagi chinga wahum phongdok naduna lagli pausi ga mari lenna jurisdiction lana urea yolambagi karan certifare August ahum Manipur lenga ki agriculture department ki fertilizer control order 1985 na piriba district amagi fertilizer dealer agency singna district lana urea fertilizer sing Yonba Yaro Habagi Atimba Laina, Jurisdiction Lana, Urea Fertilizer, Yolambani Haiba, current Chetri Kogomio Ama, Manipur Police of Hatre, Police na Hokiba August Anida, illegal oil Monga Fertilizer, Yolambagi the Mug, Hard Kraba, current Chetri Asi, Chingmerong, Nepali Basti Degini, Niem Amasung, Jurisdiction Lana, Fertilizer Sale Tokuna, Ekna Piriba, Provision Sing, Violet, Tawagi the Mug, Hagatlaba, current Chetrina, Infal, East Amasung West, District Singa, Fertilizer Sig, Godown, Tamduna, Uriagi, Retail shop hang lambagi damak Infal East District ki Porpa Police na part kibani Police na phagalaba current secretary ngasi ki Infal East ki deputy magistrate puthokre Porpa Police ki Michael dagi phagalaba current secretary go numit mari ni gi remand pibi na bakhalaki Police na remand pibi yu haiba adugi objection tawduna current bu bail pibi yu haiduna defense ki ukilna deputy magistrate hajaki deputy magistrate ki court na nakan anigi wapum tar matunga accused oriba current secretary bu PR bonda lupa lising Kuntra Amasung, Masiga Manaba, Security Amagalona, Belda, Tatu order Hoki, Porki, Direction of Tugina, Salibo, August Sigi, Manga, Karanbu, Tanzanamiki, Ayupung, Tara, Dagi Taramafi, Manga, Pulaski, Ayogi Manata, Tangai Fadana, Satnabakahanki, Porki, Ayaba Yaudana, Karan Setrina, Manipuri Wang Motasapa, Yaro Hanesu, DBT Magistrate Infal Isna, Takiba, Direction Adu, Na, Kanki Hari. Tangal Ketel eviction Matanga, Ariba building Yawagi Matamkar Logani, Utam, August Ahum, Tangal Ketel da, Lam Kopsiliba, Mapum Sing, August Tarutagi, Assessment Horga, eviction Taurani Haina, Paladuna Ngasi, Yamlaba, Ariba, building sing, Yaubana, eviction Tawada Matamkar Logani Haina, Muhutki, Director, Nangong Utamna Pundokre, Hagalaba, single use plastic sing, Manipuri Mapanda, recycle Taunaba, Hakibagi, IMC, complex Tangasi, Pantukiba Torum Uda, Sarup Yaba, Lakiba, Muhut, Director, NG Utamna, Tangal Amadi, Ponga Ketil, eviction gi Matanga, Hangba Hangi Pokum, Ida Dunamahang Hai, Tangal Ketilda, eviction Tawada, Sopa, building Ariba Yauri, Udaki Oina, Madu, Namkai Banachingba, Tawada, Ninkai Gadaba, Nachingba, Dongtiba, Topa Yai, Haina, Umna Kanabani, eviction Lepaliti, Haiba Wapum, Magna, Tamaki. Infal West DC, Yang Makada, Lagiba, August Tagi, building assessment Toba, Organi Haiba Wapum, Tamatu Mahang Hai. Eviction Tawada, Karahena, Sokadaba Yawa building Singi Oina, Ha Ama, Ani Matampirga, Masama Sanat, Lokokandani, Ati Kudong Tiningai, Oriba Sindi, Atubada, Atumak, Tatokani. Eviction Tawada Asida, IMC Muhut Amadi, Town Planning, Maikadi, Angumataka, Mating Pangani, Haiba, Wapum Tamki, Atuka Amarondana, New Secretariat, Police Station, Ingadori, SDPO Post Taragri Foisu, Nona, Create Tawari, August Ahom, Manipur Laiba, New Secretariat, Asigi to Haiba Police Station Ama, Hangdupa Amasung, State Asigi Tungan District Singi, Subdivisional Police Officer, SDPO Post Taragri Nona, Creation, Tawada, Engana, in Principal Oina, Yari Hari, Manipur Police Director General of Police Na, Tador Pachero Amanhai, Manipur Laiba State Civil Secretariat Amasung Police Headquarter Asigi, Oina Matik Chana, Security Section Thorang Lukpa Amasung, Law Enforcement Sing, Matik Chana Tambagi, Tangai Fadabat Dagi, Tokhaipa Police Station, Lingnaba Kongjang Asi, Lakibani, Amarunda, Nauna, SDPO Post Taragri Toy, Creation, Tawudoriba Asina, Anoba District Singi Manunda, Kangkupi District Manunda, SDPO, Kangkupi, SDPO, Supermena, SDPO, New Kaitel Manbi, Tenopal District Oina, SDPO Tenopal, Kamjong District Oina, SDPO, Kamjong, Kulen Amasung, SDPO Kamjong, Perjol District Oina, SDPO, Pabung Amasung, None District Oina, SDPO Noneni. Hanataki Lakiba District Singi, Manunda, Infal East District Sub SDPO, New Kaitel Manbi Complex, Sandal District Oina, SDPO, Takpikarong, Chosanapur District SDPO, Singhat Amasung, Tamenglong District SDPO, Tamaini. Nang nalikat katoriba, New Secretariat Police Station, New Secretariat Complex Amasung, Police Headquarters Kaltada, Security Gi, Service P. Vidanatana, Akoy Vidalaiba, Maru Aiba, Institution Sing, High Court of Manipur, Triple IT Amasung, Forest Office Complex Ki, Security Coverage Supigani, Lenga Ki Maru Aiba Amasung, Security Gi Ehenba, Mathok Tarakpana, Infal East District Ki Manungda,
Tokhaiba SDPO New Capital Complex ki post creation tawbadasu lengak na yaba piki officer asina nauna lengkhat kadoriba secretariat police station amasung hojik leiriba hainga police station yengsinbagi thogdang loduna leiriba law amasung order gi pibum asida matam gi oina thorpa thogok singda matam chana thabak lokhatpa case sing kupna yengsinba coordination command matik chana lehnaba thabak sing lokhot kani hairi makatana state asigi tungan ba nauna semkiba district sing Kangkupi Tengopol Kamjong Federal amasung nonegi supervisory officer masing watpa mapung oina yenglaga ehenba SDPO posting semgatuna administrative amasung operational efficiency hegat hanabagi government aya piki hojik leiriba Sandel Chusampur Tengopol nasingba district singda SDPO amum khak leibagi structure asina crime investigation force deployment amasung law amasung order gi phiu nexinbada chauna award pal henbaga loinena kudong chadaba kya thok ali hari police ki mathau pangthokpa miyam thengnaba amasung local issue na singba ehenba miyeng tuna changba ngamhanaba district singi manungda subdivision natraga akaknaba police station sing ningthina mapping tawra matungda posting asi semnaba thabak lokholpani video asi pawdumada soikiran ki bawa sunga pigani channel asi bunuk sibiduna share amadi subscribe to bibi damo haingai tan tharap khondok sari amadi makhatana miyam gi seba tawba ngamba ojege